Manipuri Youth League mayolna paring naina chatharakpa mass awareness campaign politics Anouba Laang-On gi vote ki manung channa miyam gi oiba mifamsing Kangu Chingjil Khulen amadi Ibuthau Sengmai Ningthau Ibuthau Nongpok Ningthau Laibungda Pangthokhrei Kangu Chingjil Khulen Maira Paibi ga khutsan naraga lamdam adugi Kangu Chingjil Khulen Community Hall da pangthokhiba mifam aduda cultural activist Narendra Ningomba Mayolgi President Koisam Suresh amadi tongan tonganba masak naiba miyoi kaya su saruk yakhi ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯟ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤꯒꯤ ꯊꯥꯛ ꯌꯥꯝꯅ ꯍꯟꯊꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯥ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯔꯛꯂꯤ ꯇꯧꯍꯩꯗꯕ ꯇꯧꯔꯣꯏꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯃꯤꯔꯦꯞ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯑꯐꯕ ꯃꯤꯔꯦꯞ ꯈꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯏꯕꯨꯡ ꯀꯥꯕ ꯊꯧꯁꯤꯜ ꯂꯨꯞ ꯄꯜꯂꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯏꯕꯨꯊꯧ ꯁꯦꯡꯃꯥꯏ ꯅꯤꯡꯊꯧ ꯏꯕꯨꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯤꯈꯜ ꯀꯌꯥꯗ ꯃꯇꯝ ꯁꯥꯡꯅ ꯑꯐꯕ ꯑꯆꯨꯝꯕ ꯃꯤꯈꯜ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯡꯊꯔꯛꯂꯤꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯌꯥ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯪꯏ ꯃꯤꯔꯦꯞ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯇꯤꯛ ꯃꯒꯨꯟ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯃꯌꯣꯜꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯥꯎꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ